May tha hek hobudagi COVID laina ase Churachandpur da masing hingat ki maramda district hospital authority na hospital da anaba yengba thingkhe. May gi tha hapta ani dagi mapandagi panba mayam lakpa hore. Lakpa gi mamangda district administration na makhoi gi lepham gi damak matik chana sem saba hore. Ferozol district ga Churachandpur district na tungan na quarantine center semraga mapanda panba mayam lakpagi mamangda district hospital lu chingba singna Churachandpur da philanthropic organization student union ga civil society mayamda quarantine center yengbiga doba mayamda training su pikhi COVID gilaina yamna masing hengat pag marakta Churachandpur district da Japanese encephalitis na nabami oyama phangi malaria department na mafam kaya da fogging cap tuna thabak lokhatle metang tramngada corona laina JE gi laina marakta Chujak gi laina Fall Army wamsu Churachandpur jila da mafam kaya da thokle agriculture department na thabak paikhat laga hojik di kharabu kom thokre metang tara tarukta mapandagi lakpa nupi ama St. Stephen High School quarantine center da leba adu corona laina positive confirm tawbagi Churachandpur district da ihan hanbada nabani mahakbo Jennings da puraga hojik di negative oina mayum da leire Churachandpur jila da positive hek phangbada khun kaya da public curfew village authority mayamna lauthokre Churachandpur jila ase sarkar gi curfew oiro village curfew su district ate dagi khwaidagi indaba district oigani su khalle corona laina da naba masing hengat pada Churachandpur jila da meitang kunda angang numit kun humdoi ngak tasu nare adubu hojik di mamaga negative oire district magistrate na upay leitana curfew amuka lauthokre maramdi positive case hengat pagi adubu public na curfew se maram khangdabagira mapanda thokpa se loiba naide police ga village task force mayamna haiba se kiya kana daba numit yam lei hojik na health department ga akhang hai kayana khwaidagi kiba amadi community transmission ni leibak phabagi ngasi phaba leiramde eikhoi gi chatnabi eikhoi gi mentality yengraga community transmission hek leiradi eikhoi gi lamsida matam kharada positive na thangani meitang kun tarit da henglep sub division tuikot khunda malaria positive phangba hore zone tang ni pan phawbada mi ni pan da naraga nupa ama leikhidre singa sub division da su phangbadagi rapid diagnostic test pangthoklaga hidak su lemne yenkhe meitang kun ni pan da Mizoram dagi lakpa ngurte khun quarantine center da leiba nupi amana district hospital da angang nupi macha ama poe June tang ahum da Health and Family Welfare Minister Elzanta Kumarna Ferozol District CMO da ambulance chabi pire masigi matamda Tipaibuk MLA ga PSC Chairman Dr. Chaltoni Namo ga Ferozol DC su yaure Ferozol District ase Manipur District pumnamak ta khwaidagi develop oidaba oigane infrastructure mayam su leitaba sarkar gi karmachari mayam posting da leitaba maphamni June tang ahum da Churachandpur District Hospital da duty nurse ama COVID laina pakre mahaksu isolation wa da thamlaga improvement yam lere June tang mapanda Bimala Raina Government High School da leba quarantine inmates kayana jagoi sarga video viral gimaramda Manipur Chief Minister Churachandpur DC ga CMO mayam da apology pirga hojik di quarantine ayamba da discipline kharbu leire District Administration oiro village task force oiro quarantine center mayam se yingsinba yamna luye mapandagi lakpa wakhal tungan ba masi maram oiraga thodok macha thokpa hekta uye mi kharana quarantine center da EU supply toramba inmate kharana lotna center dagi chenthokpa masigumba mayam se task force sarkar gi department ga police na communication phajana yengsin bada mioi kharbu phare mapandagi EU nganja supply toramba mayam se numit tramari quarantine da hekta thambani hojikan mapandagi lakpa changse yam nemkhre numit amada mi kundagi kunthra yaudama numit sule adubu district administration na yam strict na screening center yengbire hojik Churachandpur jila da khwaidagi maru oiba aduga pamba amadi district covid test center ase leiradi district miyamgi quarantine center ga covid laina pakpasu khara komthok kanasu thajai aduga isolation wat ase district hospital da phamung khara natana leitabani sarkar na district level isolation gi damak fan oiro infrastructure pibiradi covid laina pakpase komthok kanasu thajai